ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯝꯅꯕ ꯕꯣꯔꯗꯤꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅꯕ ꯕꯣꯔꯗꯤꯡ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯤ꯫ ꯃꯅꯣꯖ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃꯗꯣ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯣꯖꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯆꯧ ꯂꯩꯔꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ? ꯇꯥꯆꯧ, ꯇꯥꯆꯧꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯗꯅ ꯑꯩꯁꯤ ꯉꯔꯥꯡꯗꯒꯤ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯆꯧꯒ ꯊꯦꯡꯅꯕꯗꯨ ꯔꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗꯕꯗꯨꯗ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ꯫ ꯑꯗꯨꯒꯅꯦ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯃꯅꯣꯖ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯆꯧ ꯑꯩꯈꯣꯏꯅ ꯂꯤꯡꯈꯠꯂꯤꯕ ꯁ꯭ꯀꯨꯜꯗꯨ ꯃꯗꯨ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝꯅ ꯇꯝꯃꯦ ꯍꯥꯏꯕꯕꯨ ꯕꯣꯔꯗꯤꯡ ꯑꯃ ꯍꯥꯞꯆꯤꯜꯂꯒꯗꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯤꯕ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯕꯣꯔꯗꯤꯡ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯐꯒꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯟꯀꯝ ꯆꯥꯎꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯇꯥꯆꯧ꯫ ꯑꯩꯁꯨ ꯃꯗꯣ ꯈꯟꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯍꯥꯏꯕꯨ ꯀꯩꯅꯣ ꯇꯥꯆꯧ? ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗꯤ ꯅꯪꯁꯨ ꯋꯥꯔꯤ ꯈꯪꯉꯤꯅꯤꯗ꯫ ꯇꯥꯆꯧ, ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯨꯕꯨ ꯑꯗꯨꯗ ꯁꯨꯝ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯍꯧꯅꯗꯦꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯁꯤ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯀꯩꯅꯣ? ꯊꯥꯏꯅ ꯇꯧꯖꯔꯝꯃꯕꯁꯨ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯔꯅꯤ ꯈꯜꯂꯤ ꯇꯥꯆꯧ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯕꯅꯤ꯫ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯑꯃ ꯍꯥꯞꯆꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯑꯗꯨ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯅ ꯁꯥꯔꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯤ ꯃꯊꯛ ꯃꯈꯥ ꯍꯥꯞꯄ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯁꯥꯒꯦ ꯍꯥꯏꯔꯒꯅ ꯇꯣꯉꯥꯟꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯁꯥꯒꯗꯕ ꯉꯥꯏꯔꯦ꯫ ꯇꯥꯆꯧ, ꯑꯗꯨꯒꯤꯗꯤ ꯅꯅꯥꯎꯅ ꯂꯣꯏꯅꯃꯛ ꯁꯤꯟꯖꯔꯕꯅꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯔꯥ ꯀꯔꯤꯅꯣꯝ ꯍꯧꯕꯗꯣ ꯑꯗꯨꯝ ꯅꯥꯀꯟꯗ ꯁꯥꯕ ꯌꯥꯅꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯅꯠꯇꯦꯅꯦꯍꯦ, ꯆꯣꯔꯐꯣꯜꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯄꯥꯛꯅ ꯆꯠꯂꯨꯗꯕꯅꯤꯅ ꯀꯥꯎꯔꯦ꯫ ꯑꯗꯨ ꯐꯔꯦ, ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯀꯣꯟꯅ ꯇꯞꯅ ꯇꯥꯟꯅꯔꯁꯤ꯫ ꯑꯗꯨ ꯇꯥꯆꯧ, ꯁꯥꯕ ꯇꯥꯔꯗꯤ ꯈꯔ ꯊꯨꯅ ꯁꯥꯅꯕ ꯇꯧꯁꯤ꯫ ꯍꯟꯗꯛ ꯑꯦꯠꯃꯤꯁꯟ ꯇꯧꯕ ꯍꯧꯅꯅꯕ ꯁꯦꯛꯁꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯀꯥꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯄꯔꯞ ꯂꯣꯏꯁꯤꯟꯍꯧꯅꯕ ꯇꯧꯁꯤ꯫ ꯍꯣꯏ, ꯑꯩ ꯅꯇꯩꯃꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯆꯧ, ꯐꯔꯦ꯫ ꯑꯗꯨ ꯇꯥꯆꯧ, ꯁꯥꯕ ꯇꯥꯔꯗꯤ ꯑꯩ ꯑꯣꯏꯅ ꯁꯥꯖꯒꯦꯀꯣ꯫ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯕꯤꯌꯣꯕ꯫ ꯑꯩ ꯂꯣꯏ ꯈꯪꯉꯤꯗ ꯀꯩꯗꯧꯔꯒꯦ꯫ ꯅꯪꯕꯨ ꯑꯩꯕꯨ ꯊꯤꯀꯥꯅꯦꯅ ꯇꯧꯏ, ꯐꯪꯕ꯭ꯔꯥ ꯁꯨꯐꯪ ꯐꯪꯗꯦ꯫ ꯇꯥꯆꯧ, ꯐꯪꯕ ꯀꯥꯟꯗꯗꯤ ꯇꯥꯆꯧ ꯅꯇꯤꯟ ꯇꯥꯗꯣꯔꯤꯃꯤꯗ꯫ ꯍꯣꯏꯅꯦ, ꯐꯔꯦꯅꯦ꯫ ꯉꯥꯏꯈꯣ, ꯅꯪ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯕ꯭ꯔോ? ꯇꯥꯆꯧ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯦ꯫ ꯉꯔꯥꯡ ꯆꯠꯄꯅꯤ, ꯑꯗꯨꯁꯨ ꯂꯩꯍꯧꯗꯦ꯫ ꯃꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨꯅꯦ ꯆꯩ ꯂꯩꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯑꯉꯥꯡꯁꯤꯡꯗꯒꯤ ꯊꯥꯒꯤ ꯐ꯭ꯔꯤ ꯂꯣꯏꯅꯃꯛ ꯂꯧꯁꯤꯜꯂꯒ ꯃꯥꯅ ꯂꯣꯠꯂꯤꯕꯗꯨꯕꯣ? ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗ꯫ ꯁ꯭ꯀꯨꯜ ꯐꯪꯉꯤ ꯀꯥꯔꯛꯇꯦ꯫ ꯇꯥꯆꯧ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯅꯥꯎ ꯇꯧꯖꯧ ꯍꯥꯏꯕ꯭ꯔꯣ? ꯉꯥꯏꯈꯣ, ꯍꯧꯃꯤꯟꯅꯔꯛꯄ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ, ꯃꯗꯨꯝ ꯍꯦꯛ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯍꯣꯏ, ꯐꯔꯦ ꯇꯥꯆꯧ, ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡ ꯆꯪꯉꯤ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯅꯣꯖ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯣ ꯕꯣꯔꯗꯤꯡ ꯍꯥꯞꯆꯤꯟꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯣꯖ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯍꯥꯞꯆꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯤꯟ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯤꯟ ꯂꯥꯡꯂꯕꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯇꯥꯆꯧ, ꯃꯁꯤꯒꯤ ꯎꯁꯤꯃꯗꯤ ꯌꯥꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯎꯁꯤ ꯌꯥꯟꯊꯠꯂꯒ ꯃꯔꯨ ꯌꯥꯎꯅ ꯐꯨꯛꯇꯠꯂꯒ ꯃꯁꯤꯗ ꯌꯨꯝꯐꯝ ꯊꯣꯜꯂꯒ ꯁꯤꯗꯩꯁꯤꯗ ꯕꯣꯔꯗꯤꯡꯗꯨ ꯁꯥꯔꯁꯤ, ꯃꯊꯛ ꯃꯈꯥ ꯑꯣꯏꯅ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯃꯤꯁꯇ꯭ꯔꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯇꯥꯃꯣ, ꯑꯁꯤꯗ ꯃꯥꯒꯤ ꯖꯣꯒꯥꯂꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯀꯧꯔꯣ, ꯋꯥ ꯇꯥꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯁꯥꯒꯗꯧꯔꯤꯕ ꯕꯤꯅꯣꯏꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯕ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯔꯤ꯫ ꯇꯧꯕꯇꯕꯨ ꯎ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯑꯣꯏꯔꯕ ꯎ ꯃꯥꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯏ꯫
Maram aduna u ase amaiba panji tauraka fajana lai khoiramlaga yananaba tau hairi. Matam aduta laibu thajadaba yaima amadi manosna era binoibo u macam yan baibu ke thugi lai khoiramgadoribno ha amaibi da paisa ka tu thajadoi ba ka dese ai ne ngoren da waram lake ya thalamo asumna hairam laga yai mati chatkhri matam aduta manosna su binoida u ase ya thalo aduga yumpham tholodobani thabaka se thintha yab natri handak section hoban nangana ba chaga tori bani hairi masidagi di binoisu magi mapot maktin na tabani na mana thabak suri ba yumbu adu na hairak ba thabak ado tawbuda tarami adubu masada kayati nuaijaramdi adumna tawduna haujikti binoina mi khara nektuna chawraba mangi pambi ado yanthatli adumna mangi pambi do yanthat lorba matung uru ado phungna bagida makta JCB kauduna uru adu su phuktatli adumna tawba pongloi lorba matung haujikti numit kayani haujinkhri pham maduda mathak makha oiba boarding ama sari asumna tawduna boarding ado saba pongloi loirakpada makoi gi school adu satra kaya ma mahi tambal laknaba matam oiri masidagi di yamna thuna prap loisinduna satra sing ado boarding adu ta leiba hoki boarding adu da leibasi class 8 taki na 10 phaw oirami asumna satra satri sing mayam ma boarding adu da leiri satra nupa singna makhata lehali aduga satri nupi singna mathakta lehali asumna tawduna sindoklaba matum hojikti boarding adu ta satra satri mayam ama thamduna boarding ado chalaiba horakli asumna tawduna matam kaya hokri boarding adu chalaiba tha taruk muk surakli asumna boarding adu da leiriba sing adu gi marakta yauriba nupi masa sing menaka amati thoibi rani makoi ahum se yamaluna tinaba manabi ahumni makoi ahum se class mani class 9 kariba satri ngaktani makoi ahum sa yamba matamda pulli aduga makoi ahum gi marakta rani di lagi nukchi chemadong su tawi matamadu da rani na tattana haiba wafam di boarding ase karinoma itau tawi wari leba mali hai adubu menaka amadi thoibina karsu tawti asukuna lerakpase kari amata tawribasidi haiduna khomi asumna tawduna matamado hokri haujikti makoi exam thagadabagi matam oisalakli exam thagadaba tha ani muktabak ngaisalakli matamadu ta menaka thoibi rani amadi boarding adu da leiriba satra satri punamak yamna kanna lairik pap matamni ahing nungthin naidana yamna kanna honaba matamni warden sing aduna su yamna kanna makhoibu senari asumna tawduna leinari ngai matamadu da haujik boarding adu ta ngahan makhai ga manadaba thodok kayama thokpa horakli numito nongsu thili tai aduga yamna su khak lauri matamadu da menakana thoibi da hairi thoibi sumane nongthi nomung base buthu e haina bani bo maduda rani na haina bani aikhoi ke lekai da sune mangi lambi ma leiba ko mangdu gi manakta haino ma su hawe ba adugi haino du da ne nganwai mi ama thauri ya laga siki hai adugi nupa do nongthi nomung bada ne haino mathak adu da phamaga ne isai sai hai wa adu tabada menaka yamna kana nolai aduga butna bu isai sakpa haiduna thoibi mabani yamna kana noi makoi ani gi matawadu ta ranina nakoi gi si thajriba gaiduni ne maduda menakana ngai khune rani nangi wadu thajadaba tokhrone thauri yalaga siram ba haino du kedowgi yanchati no ba maduda ranina as yalore he adagi ne mayon chonglaga marudo arutagi amu horakpane ba adagi sum sauki ba wafam madu tabada menaka thoibi kari mata makha tarri masidagi ti ranina ado nongthi nomong base khardim tawbani maruda thoibina nangdi ne laimit ubani ne loina khangam gani aikhoi di kari mata khangdri kan yese laiktom pasi asom na hairaga makoi ahum do lairik makha ta na pari ka amada makoi mari leibani adubu rani thoibi amadi menaka aduga rosni makoi mari ka aduda leibani adubu rosni di makoi gi yumgi mi leitaba ama yawgi sillang bagi damakta satkhri maramaduna ka aduda menaka thoibi rani makoi ahum leiribani thangnaba ka singdabudi makoi mayam ama leikhri asumna tawduna matamdo asum thengjallakli masidagi ti thili taramba nomadu su haujikti jam haitharakli menaka thoibi rani makoi ahum nong makhul aduta yama nungai jari makoi masem ngangnaba wari su amata tanadri matamadu ta menaka gi manakongda
ꯃꯦꯅꯀꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯦꯅꯀꯥꯅ ꯌꯦꯠꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯗꯤ ꯃꯥꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯐꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯣꯡ ꯑꯁꯤꯗ ꯀꯧꯔꯛꯂꯝꯃꯤꯗꯨꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯦꯅꯀꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯩꯗꯧꯔꯒꯦ ꯃꯦꯅꯀꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯦꯅꯀꯥꯅ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯝꯃꯤꯅꯤ ꯊꯣꯏꯕꯤꯅ ꯇꯧꯔꯛꯑꯕ꯭ꯔꯥ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥꯅ ꯑꯁ ꯀꯥꯔꯟ ꯅꯠꯇꯦꯍꯦ ꯑꯩꯕꯨ ꯉꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯦꯅꯀꯥ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯃꯈꯣꯏꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯦꯅꯀꯥꯒꯤ ꯅꯥꯔꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯛ ꯂꯥꯎꯅ ꯊꯦꯡꯉꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯦꯅꯀꯥ ꯏꯃꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯦꯅꯀꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅꯁꯨ ꯈꯪꯂꯤ ꯀꯥ ꯑꯁꯤꯗ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯑꯁ ꯌꯥꯔꯁꯦ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯄꯨꯡꯁꯨ ꯕꯥꯔꯣ ꯈꯔ ꯍꯦꯜꯂꯦꯕ ꯃꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯦꯅꯀꯥꯅꯁꯨ ꯍꯣꯏꯗ ꯍꯌꯦꯡ ꯑꯃꯨꯛ ꯄꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯃꯨꯡꯂꯣꯝꯗ ꯆꯪꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯅꯔꯤ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯅ ꯇꯥꯗꯦ ꯃꯦꯅꯀꯥ ꯃꯇꯣꯝꯇꯅ ꯇꯥꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥꯗꯣ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯣꯏꯔꯤꯕ ꯇꯦꯕꯜ ꯆꯧꯀꯤ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯃꯦꯅꯀꯥꯅ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯦꯅꯀꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯥꯏꯔꯤꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤ ꯇꯥꯟꯅꯅꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯑꯗꯣ ꯆꯨꯈꯤꯕꯅ ꯅꯣꯡ ꯃꯈꯣꯜ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞ ꯑꯗꯣ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯃꯦꯅꯀꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯃꯦꯅꯀꯥ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯁꯥ ꯑꯗꯣ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯇꯦꯕꯜ ꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯦꯅꯀꯥꯔꯣꯝꯗ ꯃꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯃꯇꯨꯡ ꯍꯟꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯦꯅꯀꯥ ꯀꯤꯃꯟꯈꯤꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯐꯩꯖꯨꯞꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯔꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯃꯦꯅꯀꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯦꯅꯀꯥꯅ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯕꯨ ꯀꯧꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯦꯅꯀꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥꯅ ꯐꯩꯖꯨꯞ ꯑꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯩꯗꯧꯔꯒꯦꯕ ꯃꯦꯅꯀꯥ ꯅꯪꯕꯨ ꯑꯩꯈꯣꯏꯅꯦꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯑꯗꯣ ꯅꯝꯗꯨꯅ ꯆꯤꯡꯊꯣꯛꯏ ꯃꯦꯅꯀꯥ ꯃꯃꯤꯠ ꯆꯤꯖꯠ ꯎꯏꯁꯟꯗꯨꯅ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯊꯣꯏꯕꯤ ꯔꯥꯅꯤ ꯅꯕꯥꯅꯤ ꯑꯩ ꯁꯤꯔꯒ ꯄꯦꯜꯂꯣꯀꯣ ꯑꯁꯨꯝꯅ ꯃꯦꯅꯀꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯦꯅꯀꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯖꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯩꯗꯧꯔꯒꯦꯕ ꯅꯃꯪꯗ ꯀꯔꯤ ꯃꯪꯉꯤꯅꯣꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥꯅ ꯑꯩ ꯃꯪꯗ ꯀꯔꯤꯝꯇ ꯃꯪꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯇꯦꯕꯜ ꯂꯣꯝꯗ ꯌꯦꯡꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛꯁꯦ ꯃꯈꯣꯡꯗꯣ ꯌꯥꯎꯗꯕꯒꯨꯝ ꯇꯧꯏ ꯑꯃꯝꯕꯒ ꯑꯣꯏꯕꯅꯦ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯅ ꯅꯕꯥꯅꯤꯁꯦ ꯑꯩꯅ ꯀꯧꯕꯁꯤ ꯅꯕꯥꯅꯤ ꯁꯨꯡꯇꯥ ꯇꯥꯗꯕ ꯑꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯒ ꯍꯧꯗꯣꯛꯀꯦꯗꯅ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯗꯤꯅꯦ ꯇꯦꯕꯜꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯇꯨꯡ ꯍꯜꯂꯒ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯏꯅꯦꯕ ꯑꯗꯒꯤ ꯑꯩ ꯐꯩꯖꯨꯞ ꯈꯨꯝꯖꯤꯜꯂꯒ ꯅꯕꯥꯅꯤꯕꯨ ꯀꯟꯅ ꯀꯧꯔꯤꯕꯁꯤꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯦꯅꯀꯥꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯣꯡ ꯃꯈꯣꯜꯁꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯐꯥꯎꯕ ꯇꯥꯟꯅꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯅꯍꯥꯛꯅ ꯃꯨꯔꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯁꯤꯕꯨ ꯑꯁ ꯅꯪꯒꯤꯗो ꯅꯃꯪ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯣ ꯊꯥꯖꯕꯤꯗꯕ ꯑꯗꯨꯗ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯒ ꯅꯕꯥꯅꯤꯁꯨ ꯊꯦꯡꯅꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯅ ꯐꯔꯦꯁꯦ
ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯦꯅꯀꯥꯕꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤ ꯃꯦꯅꯀꯥꯅ ꯃꯌꯥꯏꯗ ꯊꯪꯍꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯅ ꯃꯇꯥꯏ ꯃꯇꯥꯏꯗ ꯇꯨꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔꯃꯨꯛ ꯍꯦꯜꯂꯛꯂꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯦꯅꯀꯥ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯦꯅꯀꯥꯗ ꯇꯧꯕꯗꯧꯅ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯂꯕ ꯖꯥꯠꯂꯣ ꯑꯁ ꯑꯩ ꯍꯩꯅꯔꯣꯏꯗꯣꯔꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯕꯤꯗꯣ ꯐꯠ ꯂꯥꯎꯅ ꯐꯩꯖꯨꯞ ꯑꯗꯣ ꯆꯤꯡꯈꯠꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯁꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯗꯣ ꯀꯅꯥꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯍꯥꯛ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗ ꯔꯥꯅꯤ ꯑꯃꯗꯤ ꯃꯦꯅꯀꯥꯁꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯁꯌꯦꯡꯗ ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯑꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯟ ꯀꯥ ꯌꯧꯔꯨꯔꯦ ꯑꯗꯨꯗꯤ ꯑꯩꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯕ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯏꯕ ꯔꯥꯅꯤꯅ ꯑꯁ ꯁꯨꯝ ꯇꯨꯝꯕꯗ ꯄꯥꯏꯈꯤꯕꯅꯤꯕ ꯊꯣꯏꯕꯤꯅ ꯑꯁ ꯅꯪꯁꯤꯗꯤ ꯃꯤꯍꯨꯟ ꯀꯥ ꯌꯧꯏꯍꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯦꯅꯀꯥꯒ ꯅꯕꯥꯅꯤꯁꯤꯅ ꯑꯁꯥꯏ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯤꯁꯤꯕꯣ ꯑꯁ ꯅꯪꯅ ꯈꯪꯗꯕꯩꯅꯤ ꯏꯕꯦꯝꯃ ꯑꯩꯉꯣꯟꯗꯁꯨꯅꯦ ꯃꯦꯅꯀꯥꯗ ꯀꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯅꯦ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯗꯨꯗꯤ ꯀꯧꯗ꯭ꯔꯤꯕꯁꯤ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯤꯅꯦ ꯃꯊꯪꯒꯗꯤ ꯑꯩꯒꯤ ꯇꯔꯟ ꯇꯥꯔꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯅꯤꯗꯣ ꯅꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯄꯨꯡ ꯌꯦꯡꯕꯗ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥꯅ ꯁꯦ ꯅꯣꯡꯁꯨ ꯉꯥꯟꯗꯣꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯋꯥꯔꯗꯦꯟꯅ ꯍꯧꯗꯣꯔꯛꯑꯅꯤ ꯇꯨꯝꯂꯁꯤ ꯅꯣꯡꯁꯨ ꯈꯒ ꯄꯥꯊꯔꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯥꯡꯈꯤꯗꯧ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯅꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯤ ꯇꯨꯝꯊꯕꯗꯤ ꯏꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯕ ꯑꯗꯨꯗ ꯋꯥꯔꯗꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣꯏ ꯅꯕꯥꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯦꯅꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯠ ꯑꯗꯣ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯦ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯕꯨ ꯃꯁꯥ ꯅꯣꯝꯂꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯃꯈꯣꯏ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯦꯗꯥꯝꯅ ꯆꯩ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯣꯔꯤ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯨꯐꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯗꯥꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯌꯥ ꯅꯨꯡꯁꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯗꯨꯡ ꯗꯨꯡ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯦꯗꯥꯝ ꯑꯗꯨꯅ ꯇꯥꯏ ꯃꯗꯨꯗ ꯃꯦꯗꯥꯝ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯔꯣꯁꯅꯤꯗꯨꯕꯨ ꯍꯜꯂꯛꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯥꯅꯗꯤ ꯉꯁꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯜꯂꯛꯀꯅꯦꯅ ꯍꯥꯏꯔꯝꯕꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯦꯗꯥꯝ ꯑꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯤ ꯍꯜꯂꯛꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯥꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯜꯂꯤ ꯑꯁꯨꯝꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯈꯣꯏ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯁꯨ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯀꯥꯗꯤ ꯄꯨꯟꯗꯕ ꯀ꯭ꯂꯥꯁꯇꯤ ꯄꯨꯟꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯀꯔꯤ ꯀꯔꯤ ꯄꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯑꯁ ꯑꯗꯨꯒ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯆꯥꯄꯣꯠꯄꯨꯗꯤ ꯃꯌꯥꯝ ꯄꯣꯔꯛꯑꯦꯕ ꯑꯗꯨꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯀꯩꯅꯣꯝ ꯄꯣꯔꯛꯏꯌꯦ ꯃꯗꯨꯗꯩꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯄꯣꯔꯛꯏꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯣꯁꯅꯤꯅ ꯅꯣꯏ ꯂꯥꯏ ꯀꯧꯊꯣꯛꯂꯒ ꯂꯥꯏ ꯁꯥꯟꯅꯁꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯅ ꯑꯁ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯅꯤ ꯀꯩꯀꯥꯟꯗꯕꯗ ꯆꯦꯗ ꯏꯔꯒ ꯇꯧꯕꯤꯗ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯑꯁ ꯅꯠꯇꯦꯍꯦ ꯂꯨꯄꯥ ꯆꯞꯄꯤ ꯑꯃ ꯇꯧꯔꯒꯅꯦ ꯇꯧꯒꯗꯕꯅꯦꯕ ꯂꯨꯄꯥ ꯆꯞꯄꯤꯗꯨꯁꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕꯁꯤ ꯅꯠꯇꯦ ꯊꯥꯏꯅꯒꯤ ꯑꯃ ꯐꯧꯒ ꯌꯦꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗꯨꯅꯤꯁꯦ ꯋꯥꯐꯝ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨ ꯂꯥꯏꯗꯣ ꯀꯧꯔꯒ ꯀꯩꯗꯧꯅꯗꯣꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯍꯩꯃꯥ ꯂꯥꯏꯗꯣ ꯀꯧꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕ ꯍꯪꯕ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯥꯟꯅꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯅ ꯇꯧꯔꯒ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯄꯔꯤꯈꯥꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯅ ꯍꯪꯕꯗꯅꯦ
ꯄꯥꯛꯀꯅꯦꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯜ ꯍꯪꯕꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯨꯡꯅꯒꯗ꯭ꯔꯥꯅ ꯍꯪꯕ ꯊꯨꯡꯅꯔꯣꯏ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯦ ꯊꯨꯡꯅꯒꯗ꯭ꯔꯥ ꯍꯪꯁꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯧꯁꯦꯕ ꯔꯣꯁꯅꯤꯅ ꯑꯁ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯍꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯧꯔꯁꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯍꯣꯏ ꯑꯗꯣ ꯄꯣꯠꯂꯝ ꯆꯩꯔꯝꯗꯤ ꯈꯔꯗꯤ ꯆꯪꯒꯅꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯄꯣꯠꯂꯝꯅꯣ ꯀꯌꯥꯝ ꯆꯥꯎꯕ ꯀꯌꯥꯝ ꯄꯤꯕ ꯍꯥꯏꯕꯗꯤ ꯃꯃꯜ ꯀꯌꯥꯝ ꯇꯥꯡꯕ ꯄꯣꯠꯅꯣꯕ ꯔꯣꯁꯅꯤꯅ ꯀꯔꯤꯝ ꯅꯠꯇꯦꯁꯦ ꯑꯉꯧꯕ ꯆꯦꯕꯥꯡ ꯈꯔ ꯊꯥꯕꯗꯣ ꯗ꯭ꯔꯣꯌꯤꯡ ꯄꯦꯄꯔꯗꯣ ꯑꯗꯨꯗꯨꯃ ꯆꯪꯒꯅꯤ ꯑꯗꯨꯗꯨꯒꯅꯦ ꯁꯦ ꯑꯩꯅ ꯀꯥꯏꯗꯅꯣ ꯍꯥꯞꯆꯤꯟꯈꯤꯕꯗꯨꯕꯣ ꯑꯣ ꯇꯨ ꯁꯤꯗ ꯌꯦꯛꯏꯕ ꯃꯌꯦꯛꯁꯦ ꯁꯤ ꯌꯦꯛꯀꯗꯕ ꯑꯦ ꯁꯤꯗꯤ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡ ꯅꯠꯇ꯭रो ꯃꯥꯅꯦ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡꯅꯤ ꯁꯤ ꯌꯦꯛꯀꯗꯕ ꯑꯗꯨꯗꯨꯒꯅꯦ ꯆꯥꯟꯗꯤ ꯆꯞꯄꯤꯗꯣ ꯁꯤꯒꯤ ꯃꯌꯥꯏꯗ ꯊꯝꯒꯗꯕ ꯑꯗꯨꯒ ꯀꯦꯟꯗꯜ ꯃꯔꯤ ꯃꯇꯥꯏꯗ ꯊꯥꯟꯒꯗꯕ ꯑꯗꯒꯤꯗꯤꯅꯦ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦꯁꯦ ꯑꯁꯨꯝꯅ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯔꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕꯁꯤꯡ ꯑꯗꯣ ꯊꯨꯡꯅꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯅꯥꯒ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯗꯣ ꯍꯪꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯜꯂꯤ ꯑꯗꯨꯒ ꯔꯣꯁꯅꯤꯅ ꯄꯣꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯗ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯣꯁꯅꯤꯅ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯁꯅꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯣꯡ ꯊꯤꯜꯂꯤ ꯆꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯃꯊꯪ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯟꯇꯥꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯔꯣꯁꯅꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯨꯝꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯍꯟꯗꯕꯤꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯔꯣꯁꯅꯤꯗꯣ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯅꯤ ꯇꯨꯡꯂꯣꯝꯗ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝꯗꯨꯗ ꯔꯣꯁꯅꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯣꯁꯅꯤ ꯃꯁꯥ ꯑꯗꯣ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣ ꯌꯧꯔꯛꯂꯤ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯔꯣꯁꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅ ꯔꯣꯁꯅꯤꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯊꯣꯡ ꯄꯔꯞ ꯍꯥꯡꯗꯣꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯅꯤꯁꯨ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯌꯦꯛꯈ꯭ꯔꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯆꯦꯕꯥꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯄꯨꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯆꯦꯃꯥꯏ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯊꯝꯂꯤ ꯑꯗꯨꯝꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯔꯣꯁꯅꯤꯅ ꯆꯦꯕꯥꯡ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯀꯦꯟꯗꯜ ꯃꯔꯤ ꯆꯨꯈꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯁꯅꯤꯅ ꯑꯔꯤꯕ ꯂꯨꯄꯥ ꯆꯞꯄꯤ ꯑꯗꯣ ꯃꯈꯣꯏꯅ ꯌꯦꯛꯇꯨꯅ ꯄꯣꯔꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯝꯂꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯁꯥꯍꯨꯝ ꯐꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯅꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯅ ꯇꯧꯕꯗꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯃꯥꯏꯗ ꯄꯨꯔꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯔꯣꯁꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯔꯣꯁꯅꯤ ꯂꯥꯛꯑ ꯃꯥꯜꯂꯦꯍꯦ ꯑꯩ ꯋꯥ ꯍꯪꯕ ꯍꯧꯔꯒꯦ ꯃꯗꯨꯗ ꯔꯣꯁꯅꯤꯅ ꯍꯧꯔꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯃꯥꯏ ꯍꯥꯏꯔꯒ ꯍꯪꯗꯣꯏꯅꯣ ꯃꯗꯨꯗ ꯔꯣꯁꯅꯤꯅ ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯩ ꯋꯥ ꯍꯪꯒꯦꯀꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯧꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯟꯗꯛ ꯊꯥꯒꯗꯧꯔꯤꯕ ꯄꯔꯤꯈꯥ ꯑꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯌꯥꯇꯣꯟ ꯅꯣꯟꯊꯔꯒ ꯋꯥꯍꯪ ꯍꯪꯂꯛꯏ ꯃꯍꯥꯛꯅ ꯍꯟꯗꯛ ꯊꯥꯒꯗꯧꯔꯤꯕ ꯄꯔꯤꯈꯥ ꯑꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯅꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯌꯦꯡꯅꯔꯒ ꯅꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯈꯨꯝꯂꯛꯄꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝ ꯄꯤꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯔꯣꯁꯅꯤꯗ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯣꯏ ꯁꯦꯒꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯗꯨ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩ ꯁꯨꯍꯟꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯣꯡꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯀꯤꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯔꯣꯁꯅꯤꯗ ꯂꯥꯏ ꯂꯣꯏꯁꯤꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯗꯤ ꯑꯗꯨ ꯍꯩꯔꯛꯇꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯅꯤꯅ ꯑꯩꯁꯨ ꯃꯗꯨꯃꯗꯤ ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯍꯪꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯗꯕꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯆꯦꯗꯣ ꯀꯩꯁꯨ ꯐꯣꯟ ꯄꯥꯏꯕꯤꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯨꯔꯦ ꯍꯥꯏꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯆꯦ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯔꯣꯁꯅꯤ ꯀꯤꯈꯤꯕꯅ ꯐꯣꯟ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁ ꯀꯥꯟꯅꯄꯣꯠꯇꯦꯁꯦ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡꯁꯦ ꯂꯣꯏꯅ ꯃꯨꯠꯊꯠꯂꯁꯤ ꯑꯗꯨꯒꯅꯦ ꯆꯤꯅꯥꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯑꯁꯤ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯆꯦꯅꯥꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯠꯊꯠꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯑꯇꯠ ꯑꯈꯝ ꯂꯩꯗꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡ ꯍꯩꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯔꯣꯁꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯗꯨꯡ 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 ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯅꯦꯠꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯔꯣꯁꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯑꯩꯅꯦ ꯀꯥꯗ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯂꯕꯗꯤꯅꯦ ꯑꯩ ꯀꯥꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯌꯥꯝꯅ ꯆꯤꯡꯅꯔꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯕꯨ ꯀꯥ ꯐꯥꯎꯗ ꯊꯤꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯁꯅꯤꯁꯨ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯣꯡ ꯑꯗꯨ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯑꯗꯨꯝꯅ ꯐꯅ ꯌꯥꯝꯅ ꯇꯥꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯉꯁꯥꯏ ꯇꯧꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯅꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯣꯛꯂꯁꯤ ꯑꯗꯨꯒ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯄ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯀꯤꯡ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯍꯧꯗꯣꯛꯑꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯁꯅꯤꯅ ꯍꯧꯖꯤꯛ ꯄꯨꯡ 3 ꯈꯔ ꯍꯦꯟꯕꯇ ꯉꯥꯏꯔꯤ ꯃꯇꯧ ꯀꯔꯝꯅ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯃꯇꯝꯗꯤ ꯄꯨꯡ 4ꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯄꯨꯡ 4 ꯐꯥꯎꯕ ꯉꯥꯏꯔꯁꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯉꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ ꯊꯣꯡ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯔꯣꯁꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯀꯤꯈꯤꯕꯅ ꯊꯣꯡ ꯑꯗꯣꯝꯗ ꯐꯠ ꯆꯤꯡꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯍꯩ ꯅꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯅꯦꯅꯥ ꯇꯥꯔꯤ ꯀꯧꯔꯛꯂꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯑꯁꯤꯗꯒꯤꯗꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯕ ꯑꯗꯨꯗꯗꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯀꯤꯡ ꯆꯠꯅꯅꯕꯒꯤ ꯅꯈꯣꯏ ꯊꯣꯛꯅꯔꯛꯑꯣ ꯃꯊꯪ ꯅꯈꯣꯏꯅ ꯈꯔ ꯍꯧꯗꯣꯔꯛꯎ ꯑꯩ ꯃꯈꯥꯗ ꯉꯥꯏꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯦꯗꯥꯝ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯒ ꯀꯥ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯂꯣꯏꯅꯃꯛ ꯍꯧꯗꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯔꯥꯅꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯋꯥꯀꯤꯡ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯏꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯆꯦꯜꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯅꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯍꯥꯛꯀ ꯊꯪꯅꯅ ꯆꯦꯟꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗ ꯏꯇꯥꯎ
ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯇꯨꯡꯗ ꯀꯧꯔꯛꯏꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤꯁꯤꯅꯤ ꯀꯅꯥꯝ ꯂꯩꯕꯗꯤ ꯎꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯕꯣꯔꯗꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯦꯗꯥꯝꯅ ꯍꯩꯃꯥ ꯀꯅꯥ ꯑꯉꯥꯡ ꯆꯤꯊꯍꯧꯕ ꯌꯥꯎꯕꯖꯥꯠꯅꯣꯅꯦ ꯃꯩ ꯊꯥꯜꯂꯒ ꯊꯝꯃꯤꯕꯁꯤꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯊꯛꯂꯣꯝꯗ ꯄ꯭ꯔꯞ ꯀꯥꯈꯠꯈꯤ ꯍꯧꯖꯤꯛ ꯃꯩ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯣ ꯃꯊꯛ ꯊꯪꯕ ꯀꯥ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯃꯩ ꯊꯥꯜꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯅꯅꯕ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯅꯔꯛꯂꯤꯕꯗꯣ ꯃꯦꯗꯥꯝ ꯑꯗꯨꯅ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯦꯗꯥꯝ ꯑꯗꯣ ꯀꯥ ꯑꯗꯨ ꯌꯧꯅꯅꯕ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯀꯥ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯀꯥꯎꯗꯨꯅ ꯊꯜꯂꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯩ ꯑꯗꯣ ꯃꯨꯊꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯔꯨꯜ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯊꯠꯀꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯩ ꯊꯥꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯩꯗꯣ ꯂꯣꯏꯅ ꯃꯨꯊꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯈꯔ ꯈꯛꯇꯃꯛ ꯊꯥꯜꯂꯝꯕ ꯑꯗꯨꯗ ꯃꯦꯗꯥꯝ ꯑꯗꯨꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯗꯗꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯀꯥꯗꯣ ꯃꯩ ꯃꯊꯪ ꯃꯨꯊꯠꯂꯝꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯩ ꯂꯣꯏꯅꯃꯛ ꯃꯨꯊꯠꯂꯝꯂꯕ ꯃꯇꯨꯡ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯅꯔꯛꯏ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯃꯦꯗꯥꯝ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯠꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯤꯕꯅꯣ ꯑꯩꯒꯤ ꯀꯩꯗꯧꯐꯝ ꯑꯣꯏꯖꯔꯝꯕ ꯃꯪꯒꯤ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯌꯥꯟꯊꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯨ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯖꯤꯟꯕꯤꯔꯤꯕꯅꯣ ꯑꯁꯨꯝꯅ ꯇꯠꯇꯅ ꯃꯇꯨꯡꯗ ꯉꯔꯪ ꯉꯪꯗꯨꯅ ꯏꯟꯅꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯦꯗꯥꯝ ꯑꯗꯨ ꯀꯤꯔꯛꯂꯗꯨꯅ ꯃꯈꯥꯔꯣꯝꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯝꯅ ꯃꯦꯗꯥꯝ ꯑꯗꯨꯅ ꯇꯐꯤꯡ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯗꯥꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯌꯥꯔꯦ ꯐꯣꯔꯂꯤꯟ ꯇꯧꯅꯕ ꯇꯧꯔꯣ ꯑꯩ ꯅꯣꯏ ꯁꯥꯔ ꯀꯨꯃꯥꯔꯗꯣ ꯀꯧꯊꯣꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯁꯨ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯀꯨꯃꯥꯔꯗꯣ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯃꯩꯁꯤꯡꯗꯣ ꯊꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯨꯃꯥꯔꯗꯣ ꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯦ ꯋꯥꯀꯤꯡ ꯍꯜꯂꯛꯂꯕ꯭ꯔꯣ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯣꯏ ꯍꯜꯂꯛꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯀꯨꯃꯥꯔꯅ ꯑꯦꯔꯥ ꯀꯅꯥꯅꯣꯃ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯗꯦꯟ ꯂꯩꯕ꯭ꯔꯣꯅ ꯀꯧꯕꯗꯨꯗ ꯑꯩ ꯊꯣꯛꯎꯕꯅꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯗꯥꯝꯗꯣ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯇꯥꯃꯣ ꯃꯊꯛ ꯊꯪꯕ ꯀꯥꯗꯁꯨ ꯃꯩ ꯊꯥꯜꯂꯒ ꯂꯩꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯅꯗꯤ ꯃꯗꯨ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯌꯥꯏꯈꯣꯅꯦ ꯇꯥꯃꯣꯗꯁꯨ ꯋꯥꯔꯗꯦꯟ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯦꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯃꯣꯏꯒꯤ ꯑꯃꯗꯨ ꯃꯥꯜꯂꯤꯅꯦ ꯀꯩꯅꯣ ꯑꯃꯗꯨ ꯍꯥꯏꯕꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯇꯝꯅꯕꯤ ꯈꯣꯠꯄꯤ ꯇꯥꯅꯤꯡꯗꯦꯀꯣ ꯃꯗꯣ ꯀꯩꯁꯨ ꯀꯥꯟꯗꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯗꯥꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯀꯨꯃꯥꯔꯗꯣ ꯃꯐꯤ ꯃꯔꯣꯟ ꯁꯠ ꯁꯦꯠꯆꯜꯂꯒ ꯃꯍꯥꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯀꯨꯝꯊꯈꯤ ꯃꯦꯗꯥꯝ ꯑꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯈꯥꯔꯣꯝꯗ ꯑꯗꯨꯃꯛ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯥꯔꯣꯝꯗ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯍꯧꯕꯗꯣ ꯃꯦꯗꯥꯝ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯐꯩꯖꯨꯞ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯃꯥꯔꯅ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯃꯤ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯅꯕ꯭ꯔꯣ ꯉꯥꯎ ꯆꯠꯀꯅꯤꯍꯦ ꯅꯣꯡꯁꯤꯗꯤ ꯉꯥꯜꯂꯝꯃꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯝꯅ ꯀꯨꯃꯥꯔꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ
Madam adudi punga ngakri masidagi madamna Kumar ke manakta pripap changchillatuna phami aduga karino harisibo haujikta makoi tamodi aigi tungdomdagi korkutai ni aduga angangsing drink tawni haidana makata kumkhriduri matam aduta Kumarna ai ngauri phairi hoi torodana se ha tokse ai mami ta thoge thokmo ai ani thokoi moni nangsidi ha asum na hairam laka Kumar do uirum mahak masa mawu sengtokpa thoki matam aduta madam do thingthadana parap chen thorok laga mahaki satra sing adu ki marakta oja saduna tak leba Kumar aduna kanano haidu jengli adubu mahana yengdarakpadadi satra sing adu ki marakta mahaki mapuroiba saduna chakkiba Kumar adudi yawba udi madu ubada madam aduna khangli mahaki mapuroiba Kumar di hauji masa sengdokloge haiduna chakkribado madu oigadoribani aduga hauji mahaki mamangda mangonda nupa amana korokpadagi tholuribani hairamba misak aduna mahaki mamitta uhanba maya taguna laklamba kanagumba phatrapa thawaigumba amadi haibase haujiti madam aduna khangli madu khalakpadagidi madam ado ka aduda leiba haidiratraduna mahak parap throklaga satra sing adugi marakta lepi ngehak leraga Kumar su phimro loisilaga mahak thoroklei asma tawduna satra sing do ayuki sajen mayama takpiduna makhoi lapak aduda leiri madu lorba matung makhoi magi kada loina mak changlarakli Rosni su Menaka Thoibi Rani makhoi ahum amadi maga yauna mari makhoi loina makka aduda changaktuna makhoi ayuki tawada thabak sing tawri somdana kamdawri madam aduna boarding adugi warden oina leiriba nupa warden Kumarda onsinduna tamo mapamsi kainoma itau tawpa mali ai kedorage ne aina ngasaine tamo ko bolakpada aigi tungnomdagi tamona ne kedorage haiduna hangi aduga angangsing labra hanasu hangi adigi aina krai chalubuno hangbadane ketami makoroktana thubani tana hairami adigi aina sune ngaram khiga imai manati khote ne wari kha saki bane ko adigi masi angangsing da drink toruge haraga kumkhibani aduga di aina thoke na tawkandadi tamose phamungdi hipu upadagi aina changchilakpadadi tamose phamungdi hipaga leirami madagi ai puga ngawrga lei basini adu tamo masi afaba khudam di mandi ko era ibo adu buane dana mamli sari tawudu dane nangi namitane suri pari pangudu ubu eramgani satra singnaga ai address selaga sanabu eramgani se kanda wanase ngal redi school time yorok lagani school la mukcha tunie se yarase sak to ta kabak thungalo adumna hairak padu ta madam ado wa makha amuk talutri mahak chak thungna bagida makta sem sadun leiki Kumar suma sat tingnaba kharati phawrabani mahak ti mafam aduta boarding sakriba se mafam masi karino haiba se mahak ti hardagi haunana kharati khanglibani mamutana natrabasu kharati khanglibani maramaduna hauji madam aduna hayanlibu wafam ado tarupatigi Kumar masada aki tujungba kharati phawi adubu thoina hena khanjindabida mahak adumak leithokli asumna tawduna matam ado haukhri haujiti numidang wairamgi matam oisilakli matam aduta mahausagum Menaka Thoibi Rani amadi Rosni makhoi mari punna makhoigi kada lairik pari makoida natana atopa satra satri sing kaya amasu lairik panaribani adumna tawringi matam aduta boarding atuki khwai mathak thangba yumthak adugi matonda kanagumba ama leplaga yamna ningamdana yamna pientana yamna chakchana kanna lawbagi makholama taki khonjal adu tabada Rosni khangprek khangi aduga Rani su khangi matam aduta Menaka amadi Thoibina karino mina lawgana wani na dam ki dubo adumna hairakpaduta Rani na as nakhoine laise mirai betogano achida law khonglibase lai mali adumna hairakpa aduta Menaka amadi Thoibina di Rani na haribato mawaloramdi nahakti laigenu khit chenbanina pukhanda khanjanbatagi oribani haiduna maral siri adubu Rosni di ngarang makoina tawkiba thabak ado soikhibani na yamna sathina tawrokani haibase mahakti hana khangli aduna mahakti Rani gi michungda leiri asumna tawduna matam do asum thingchilaklei numit aduki ahing nungai matam woisallaklei makhoi mamanabi mari amati boarding adu leiriba nupa macha nupi macha satra satri punamak magi phamungda loina mak tumna khri adubu Rani di tumthaba yaramdi
ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔ ꯐꯪꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯔꯥꯅꯤ ꯇꯨꯝꯊꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯊꯥꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯃꯍꯥꯛ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯤꯜꯂꯤꯕꯗꯣ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯊꯝ ꯑꯣꯏꯗ ꯃꯥꯅ ꯁꯥꯗꯣꯡꯖꯔꯤꯕ ꯂꯥꯏ ꯑꯗꯣ ꯅꯤꯡꯖꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯅꯥꯅꯣ ꯌꯦꯡꯂꯨꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯀꯥ ꯊꯪꯅꯅ ꯂꯩꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯇꯨꯝꯃꯤꯕ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯑꯗꯨꯕꯨ ꯔꯥꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯗꯨꯗ ꯋꯥꯈꯜ ꯂꯨꯞꯁꯜꯂꯨꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯣꯁꯅꯤꯒꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯣ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟ ꯐꯥꯎꯗ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯝꯅ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯕ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯄꯨꯝꯕ ꯃꯃꯥꯏꯗ ꯊꯥꯗꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ ꯃꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯀꯅꯥꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯃꯛꯇꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯃꯦꯜꯂꯛꯏ ꯑꯗꯨꯃ ꯇꯧꯔꯨꯕ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯤ ꯉꯁꯥꯏꯁꯨ ꯃꯍꯥꯛꯅ ꯂꯥꯎꯈ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯇꯨꯝꯂꯩ ꯍꯤꯞꯃꯗꯨꯅ ꯂꯩꯅꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯗꯤ ꯋꯥꯔꯗꯦꯟꯁꯤꯡ ꯃꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯄꯨꯔꯛꯂꯒ ꯃꯍꯥꯛꯄꯨ ꯍꯤꯐꯜꯂꯒ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯈꯔ ꯈꯪꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯗꯨꯗ ꯃꯦꯗꯥꯝ ꯃꯥꯁꯦ ꯂꯥꯏꯑꯣꯛꯅꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯦꯗꯥꯝꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯈꯔ ꯐꯪꯗꯨꯅ ꯂꯩꯕꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯊꯥꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯨꯃꯥꯔꯗ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯁ꯭ꯀꯨल ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯌꯥꯏꯃꯗ ꯐꯣꯟ ꯇꯧꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯄꯤꯅꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯏꯃ ꯃꯅꯣꯖ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯡꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯈꯪꯂꯤ
ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯒꯤ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯑꯉꯥꯡꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯄꯣꯛꯅꯈ꯭ꯔꯦꯅꯦꯍꯦ ꯁꯦ ꯂꯥꯏ ꯇꯥꯏꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯥꯏꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯁꯤꯟ ꯂꯥꯡꯂꯤ ꯑꯁꯨꯝꯅ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ इसिंगदा तायन मना खरा लुपसलगा मचिंदा मुरुम मुरुम लेवा खरा सोलगा रोशनी की मनबी अदुता खितोरई आदुमना तौरकपा अदुता ngasai मखै तुमिन्ना वांथदुना तारंबा रोशनी की मनबी अदो मसा अदो खंते थेकलई अदुगा अमुक लोंथेक थेंबदो बमलंग तारगा लोंना मुहौगलकली मदुगी मतुंगदा रोशनी अमति महाकी मनबी सिंगदा यामना सावना मुन्ना यिंगई अदुगा अमुक अमाइबा अदुदा वांसिलकलगा यामना सावना अमुक यिंगई मदुदा नतना अकोइबा अदुदा लैरिबा ममानबसिंग अदुदसु यामना सावना यिंगई रोशनी की ममानबी अदुना तौरिबा मतौबदु उबदा मखोइ मयामदी किनबदा लोइरी अदुबु अमाइबा अदुदी मचिंदा लेवा मुरुम मुरुम सोलगा तायन मना अदुदा इसिंग लुपलगा रोशनी की ममानबी अदुदा साइसिनबा तौबा लेप्त्री अदुमना तौरकपा अदुदा रोशनी की ममानबी अदुना अमाइबा अदुगी खौरी मेटके हाइदुना महाक सोंगसिलई मतम अदुदा अमाइबा अदुना येंगुने मसे कयादमी उसित्रिवा हाय नखोइ कना कनानो खरैबी मसि फावहै अदुमना हाइरकपा अदुदा मनाक अदाइदा लैरिबा सात्रा सात्रीसिंग मयाम अदुना रोशनी की ममानबी अदुबु नमसिंदुना फारी अदुमना फारबगी तुंगदा अमाइबा अदुना लेवा अकनबा कया सोंदुना रोशनी की ममानबी अदुगी ममाइदा तायन मना अदुना कंसिली अदुगा करी पामी करीगिदमक्ता नहाना मफम मसिदा लाक्लिबनो हाइदुना हंगी वहंग अदु ताबदा रोशनी की ममानबी अदुना मफम मसे अइखोइगिनी करीगिदमक्ता नखोइना मफम मसिदा युम कई साजिंदुना मी लांगहलिबनो मरुदा नतना आइगी काइदोंफम ओइरंबा मंगे पांबी अदो करीगिदमक्ता यान्थलिबनो नखोइना आइगी मरम खाक्तबा अमदी आइबु उसित्तदुना मंगे पांबी यान्थतपदगी आई हुजी काइदोंफम लैत्रै अदुना सात्र सात्रीसिंग से मथंग मथंग थवाइ लौरगनी हाइदुना यामना हौना हौना नोकली मतम अदुता थोइबना अमित उसिंदुना करीगुम्बा खरा यामना कुपथना यिंगई असुमना महाकना कुपथना यिंगलकपदती हौजिक्ति महाक खंगली मफम मसे लाइफमनि हाइबसि मसिदगिरि महाकना याइमा अमति मनोस्तवन सिंदुना इबुंगो नखोइना बोर्डिंग असि सारमदाइदा लाइटिन अमति यिंगहौदब्रदे वा अदो मनोस अमति याइमा खुमफम खंगदी मसिदगिरि मयाम ममांग अदुदा मखोइना असेंबा हाइबदि याद्रबनिना याइमना ओजा मदुमक्ति थुदुना थिहौद्रे करिसु तरुक लैद्रा आइखोइगी लमनि हाइदना दुक साथिनख्रबनि मदुनि है नहाना माइबा साबा हाइबसि आई वाइगेको मफम मसि यामना लुबा लाइफम अमनि मफम मसिदा नखोइना करिगुम्बा खरा तौख्रे यामना फत्तबा थबक हाइबदि उवा खरा यान्थलुरे हारिबा उवा सिंग अदुदि लाइसिंग अदिगी काइदोंफमनि मदुगी सुमथक्ता नखोइना खोंग्लिन अमबुसु फुंजिनख्रमाने मदो मखोइगी मरमनि मदो पुनमक फातबा यारोय अदुगा नौना मंगी पांबी अमा थादबा यारोय अदुमना तौरबा मतुंगदा मखोइबु ताइनबा ngамगनि नत्रबदि सात्रा सात्रीसिंग से मथंग मथंग थवाइ मांगनि को अदुमना हाइरकपा अदुता मेदाम अमदि मेदाम अदुगी नुपा कुमार मखोइ अनिदि कीबना लोइरी अदुगा सात्रा सात्रीसिंग अदुसु किनबदा लोइरी मखोइगी थवाइ मांगदबगी सरुक मफम अदु थादोक्तुना मयुमदा हनख्रनि हाइदुना मखोइ ngरंग ngरंग वारी सनरई मतम अदुता याइमना अमाइबा अदुता चंगछलगा अदु ओजा हौजी हौजी मकिदी अंगांग असे फहनबिरो ओजना फरनबा करिनो अमक तौबियु मदुगी मतुंग तारपदुना करि तौसिगा हाइबदु ओजागा अइखोइ पुन्ना तानरसिनि ओय होय बुंगो अदुमना तवसी आइदबुदी ngasiगीदि लैताइनबिरमगे असुमना हाइरगा अमाइबा थोइबना लाइरोन कया सोंदुना रोशनी की मनबीदा चंगलिबा फत्रबा हौजी हौजी सादोंलिबा थवाइ अदो महाना तानथोकली अदुमने हेक तौबगति रोशनी की मनबी अदो फथराक तादुना वानथख्री अदुमने हेक लोइबगा नेहाक लेरगा मफम अदुदसु नोंग तम तमना nganthorकली मतम अदुदा अमाइबा अदुना हौजिक्ति करि अमता तरुकलरोय बेमसे महाकी फमुंगदा पोथा हलुरो हाइरकपदगी मयामना महाकु फमुंगा थांजिनख्री मसिदगिति
ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯏꯃꯗ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯩꯊꯔꯕꯗꯤ ꯂꯥꯏꯁꯤꯡꯁꯤ ꯑꯁꯨꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯗꯧꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯋꯥꯔꯗꯦꯟ ꯃꯦꯗꯥꯝ ꯑꯃꯗꯤ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯂꯥꯏ ꯈꯣꯏꯔꯝꯂꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯁꯣꯛꯂꯛꯇꯨꯅ ꯑꯋꯥꯕ ꯍꯦꯟꯅ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯣꯖ ꯑꯃꯗꯤ ꯌꯥꯏꯃ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯐꯝ ꯑꯁꯦ ꯁꯥꯒꯠꯄꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯐꯥꯎꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯟꯖꯤꯟꯗ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯥꯏꯐꯝꯗ ꯁꯥꯖꯤꯜꯂꯨꯕꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯌꯨꯝ ꯀꯩ ꯕꯣꯔꯗꯤꯡ ꯁꯥꯖꯤꯟꯕ ꯁ꯭ꯀꯨꯜ ꯁꯥꯖꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯪꯁꯥ ꯁꯥꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯁꯣꯛꯂꯝꯂꯕꯗꯤ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯎꯔꯦꯗꯅ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯅꯣꯖ ꯑꯃꯗꯤ ꯌꯥꯏꯃꯅ ꯃꯐꯝ ꯑꯗꯣ ꯑꯁꯨꯃꯛ ꯊꯝꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯍꯟꯖꯤꯜꯂꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯣ ꯁꯤꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯔꯤꯛꯁ ꯑꯩꯅ ꯄꯨꯕ ꯉꯝꯂꯣꯏ ꯑꯩꯒꯤꯗꯤ ꯉꯁꯤꯃꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯦ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕꯅ ꯐꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯥꯖꯤꯜꯂꯤꯕ ꯑꯁꯤꯁꯨ ꯁꯤꯗꯣꯛꯂꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃ ꯊꯥꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯁꯨ ꯌꯥꯎꯅ ꯄꯨꯡꯃꯨꯠ ꯃꯨꯠꯀꯗꯧꯔꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯂꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯇꯥꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯔꯗꯦꯟ ꯃꯦꯗꯥꯝ ꯑꯃꯗꯤ ꯀꯨꯃꯥꯔꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯂꯥꯎꯊꯣꯛꯂꯒ ꯐꯣꯂꯤꯟ ꯇꯧꯅꯅꯕ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯗꯥꯝꯅ ꯅꯨꯄꯤ ꯀꯥꯡꯕꯨꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯨꯃꯥꯔꯅ ꯅꯨꯄꯥ ꯀꯥꯡꯕꯨꯗ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯃꯦꯗꯥꯝꯅ ꯂꯥꯛꯂꯒ ꯔꯣꯁꯅꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯦꯅꯀꯥ ꯊꯣꯏꯕꯤ ꯔꯥꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ नखोई मफम लेरीसे याम खुदों थीनिंगाइनी नखोईसे मथुंग चादी कईदौबगी अमा मथेंग थोक्लिबनो हौजिक्ति अमाइबना लोइनमक हाइरक्लबनी लाओ लाओ मखादा कुमओ आसमना हाइरक्पा अदुता रोशनी अमदी मखोईगे ममानबीसिंग अदो येंगलै मखोईना तौखिबसिंग अदो अमाइबा अदुना लोइना खंख्रबा जाला हाइदुना खल्ली अदुबु मेदाम अदुना हाइरमलिबदुदी अमा मथेंगा नतोमता चल्ली करिगिनो हाइदुना सैरमबनी अदुबु रोशनी अमदी मखोईगे ममानबीसिंग अदुदी लोइना कीखिदुना हानना हाइदु हौरसिरा हाइदुना वातानरी असमना मखोईना हाइनरबगी तुंगदा मखोईना तुमिन्ना वार्डन मेदाम अदुगी मनाक्ता लाक्लगा मखोईना तौखिबसिंग अदो हाइरी अदुमना हाइरक्पा अदुता मेदाम अदुदी यामना साउरी मसिदगिदी मेदाम अदुना रोशनी अमदी महाके ममानबीसिंग अदो पुदुना अमाइबा अमदी मनोज याइमा कुमार मखोईngैना लेरिबा प्रिंसिपल की का अदुदा चंगक्लै अदुगा मेदाम अदुना रोशनी अमदी मखोईगे ममानबीसिंग अदुना तौखिबसिंग अदो महाकना पाउ तमदुना खंगली वाफम अदु ताबदा अमाइबा थोइबना इसासा नखोईसिदी मथोंग चादेदा ला 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 असुमना हाइदुना महाकना मिहुन थाउन पाइदुना येंगली मतम अदुता अमाइबा थोइबना नखोईदसु लाइगे सहुम खर लेरी अदुबु नखोईना तौरुरिबा थबक अदुगिदमक्ता लाइसिंग अदुना लाक्पदे नत्ती नखोई अमना हेक्ता लाइरोन सोलगा लाई लाकदब नत्तेने लाई कौबा हाइबसिदी लाइगे नुचित काबक काबक लैबा नत्रगना मतम कुइना तमलुरबा अमाइबिना तौगदब थबकनी नखोईना असुकलुबा लैवा मंत्र सिदी कदाइदगी लौरिबा अदुमना हंगलकपदुदा रोशनीना महाकी मसी अमना तौवी अदुदगी आइसु तमहौबनी हाइरी मतम अदुदा अमाइबा अदुना नखोईगी नसी अदुदी महाक माइबिरा हाइदुना हंगी मर्दर रोशनीना महाक लैसाबिनी अदुबु मगोंदा लाइगे सहुम कया अमा फंगदुना हौजिक मयामदा लाइबाव चेंदुना लैरी हाइदुना पाउ तमदुना खंगली मतम अदुदा अमाइबा अदुना तो अदुनी लाइगे थौगल तौदुना मयामगी सेवा तौदुना अमाइबी अमा ओइना लैरिबा नुपी अदुना तौबदबु लाक्पगी वारी नखोईगुंबा ngang amna तौरका हेक्ता लाकदब नत्ती मदुगिदमक थुदुकना खलुरगनुको हौजिक मफम मसिदा तमनरिबा लाउ खोंगलिबा अमदी मी सोकलिबा सिदी मफम मसिदा हाना लैरंबा तिमु लैमु फत्तबा लैमु ngaktani खोंपा लालुंबा लैरक लालुंबा ngaktani मरम अदुना मखोई सिंग सिदी हाइना तना यादबा मी चाबा लाइनी मरम अदुना मखोई तैनबा हाइबसिदी मखोईगी लैफम चाफम फजना निंथिना पीद्रबदी अवाबा तागदौरिबनी यारे यारे नखोईगी नरान करेसु लैती चलो चलो अदुगने नखोईना तौरिबा थबकतु मतुंगदु तौगनुको असुमना हाइरक्पा अदुता रोशनी अमदी मखोईगी ममानबीसिंग अदुसु मयाम लेपिबा अदोमदा चटख्री मसिदगिती थोइबना हाय लाउथोकनबा तौरो
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯕꯣꯔꯗꯤꯡ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯅꯌꯨꯝꯗ ꯂꯩꯅꯔꯨꯔꯣ ꯑꯗꯨꯒ ꯕꯣꯔꯗꯤꯡ ꯑꯁꯤꯅ ꯂꯩꯕ ꯌꯥꯔꯕꯒꯤ ꯇꯨꯡꯗ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛꯅ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯣꯔꯗꯤꯡ ꯑꯗꯣ ꯁꯤꯗꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯪꯒꯦ ꯄꯥꯝꯕꯤꯁꯨ ꯊꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 10ꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯣꯖꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯏꯠ ꯕꯣꯔꯗ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯈꯞ ꯅꯤꯛꯂꯛꯏ ꯑꯗꯨꯝꯅ ꯈꯞ ꯅꯤꯛꯂꯛꯄꯒꯤ ꯇꯨꯡꯗ ꯕꯣꯔꯗ ꯑꯗꯣ ꯂꯩꯃꯥꯏꯗ ꯅꯥꯟꯊꯔꯛꯇꯨꯅ ꯕꯣꯔꯗ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯃꯈꯣꯏꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯈꯤꯔꯨꯝ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯌꯥꯝꯅ ꯀꯤꯗꯨꯅ ꯏꯉꯛ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯐꯝꯅꯗꯕ ꯃꯅꯤꯡ ꯈ꯭ꯋꯥꯏ ꯊꯪꯕꯗ ꯂꯩꯔꯤꯕ ꯐꯥꯟꯁꯤꯡ ꯑꯗꯣ ꯒꯣꯔꯣ ꯆꯤꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯀ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯒꯨꯔꯨꯡ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯊꯣꯛꯅꯔꯛꯄ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯂꯥꯏꯔꯤꯛꯈꯥꯎ ꯄꯨꯝꯅꯃꯛ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯂꯪ ꯀꯣꯏꯆꯥꯏ ꯆꯥꯏꯈꯥꯏꯕ ꯑꯃꯗꯤ ꯐꯥꯟ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯇꯥꯗꯨꯅ ꯆꯈꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯅꯝꯗꯨꯅ ꯃꯄꯥꯟꯗ ꯒꯨꯔꯨꯡ ꯆꯦꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯅꯦꯠꯈꯥꯏꯅꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝꯅ ꯀ꯭ꯂꯥꯁ 10ꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯡꯅꯔꯛꯄ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯆꯪꯕ ꯉꯝꯅꯗ꯭ꯔꯤ ꯌꯥꯝꯅ ꯀꯤꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯄꯥꯎ ꯄꯤꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯌꯥꯏꯃꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯤ ꯑꯁꯨꯝꯅ ꯃꯊꯪ ꯄꯥꯎ ꯄꯤꯅꯔꯛꯄꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯂꯥꯛꯄ ꯇꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯅꯣꯖ ꯑꯃꯗꯤ ꯌꯥꯏꯃꯅ ꯕꯣꯔꯗꯤꯡ ꯑꯁꯦ ꯇꯉꯥꯏ ꯐꯗꯅ ꯁꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯕꯣꯔꯗꯤꯡ ꯑꯗꯣ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯕు ꯁꯥꯕꯤꯔꯝꯕ ꯕꯤꯅꯣꯏꯗ ꯄꯥꯎ ꯄꯤꯗꯨꯅ ꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯣꯏꯕꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯣ ꯃꯍꯧꯁꯥꯒꯨꯝ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯌꯥꯝꯅ ꯁꯔꯨꯛ ꯍꯟꯊꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯊꯔꯛꯂꯕ ꯁ꯭ꯀꯨꯜ ꯑꯗꯣ ꯎꯔꯗꯨꯅ ꯌꯥꯏꯃ ꯃꯁꯥ ꯑꯗꯣ ꯂꯥꯏꯃꯟ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯗ ꯂꯥꯏꯁꯤ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯐꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯣ ꯍꯥꯏꯕ ꯂꯩꯀꯣ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯒꯅꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤꯗꯤ ꯌꯥꯏꯃꯗꯣ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯣꯔꯗꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯗꯣꯛꯄ ꯂꯣꯏꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯇꯧꯗꯨꯅ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃꯁꯨ ꯊꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯣꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯇꯥꯏꯅꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯊꯪ ꯁꯥꯇ꯭ꯔ ꯀꯥꯟꯅꯔꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯉꯔꯪ ꯇꯤꯟꯈꯤ ꯑꯗꯨꯕꯨ ꯃꯅꯣꯖ ꯑꯃꯗꯤ ꯌꯥꯏꯃꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯝꯈꯤꯗ꯭ꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯗꯤ ꯃꯌꯥꯝꯗ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯂꯤꯕꯁꯦ ꯃꯅꯣꯖ ꯌꯥꯏꯃ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯃ ꯁꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯃꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤ
adumna hatuklaba makhoi warden miss adupu mangi aduta thauri yansinduna thamki nongalak tungda mayamna miss ado mathatta thauri yalaga sijabani haduna maran siki amaromda miss adugini haibata mama ama natana kana amata leijadrabani maramaduna mama aduna police singda pau pirabasu police sing aduna makhoi gidamakta karimata thigat pikhidi paisa paiba imungi macha masunina makoina adumak mensinki tawgadapu makoina hatraba miss adugi thawai lakuna phatraba nupa macha singado amamamtang oina hatuna mangi makhu aduta loinamak mangakthektuna thanamki masidagi ti mafam ado amukke hena kinaba haibadu oiki maramaduna mafam aduta leiba amaiba kaya tanabadigi mafam masida satram tamba yararoi aduna haujikti school asisu sidoklo boarding thamlaga no hairakpadagi loinamak sidokuna langkhaiduna matam kaya laikhrabani madugi matungda mangi adudi yantatpa yaroi mahakti lai amagi kaidongphom oduna lei haiduna mangi ado matam kuina yandana lakhibani adubu handak amu manos amati yaimana mafam mado makoina leirabagi tungda school saduna school chalaiba aduta kari amatari tawrakhiri adumna kari amata tawraktapa aduta boarding thamasu yagadra haiduna boarding thamubadani masidagi di mathang tamnaraktuna satra kaya soke taroklibedo tawgadapu boarding aduta leiriba school adu tamliba satra satri punamak aduna mangi aduta thauri yansinduna hatpi khraba miss aduki thawaida kari amata tawkiba leitabani mahak leiri mahaki mafamni masida kramta leiba yaroi haibagi sahum piba amadi kihan khanganba natana misi minadi yahonkiri hariba mafam mado amaiba thoibana khangi maramaduna mahaki mafam ama thamlo aduga boarding di saraganu mange thajalaga mahaki mafam ama thambiro aduga nakoina school chalaiba dudi adum chalayu kaisu toroi hairibani asumna tawduna haujikti school ado phajana chalairi aduga mangi adusu tama chawkhallaktuna hanadagi hena phajana hauri asumna tawduna school ado mahoksagi punsida hanjanduna mahoksagum satra satri mayamama karaktuna yamna nungaina mahi tamnakhi wari asi matang asida loisinjari wari asi pathokjaba matamda soiki lankiba aran ohi yaurabasu tabiriba singna pukjal sauna ngapigani ngasigi damukati mayambu aroibada amukka hanna kurumjari